Manipur gi hauzik oiriba fibam asibo mapung fana mayok naba ngamgadaba amasung achumba wakhal amadi miyam gi thamoi ihul khangna thabak tawrakadauba khwaidagi matik chare haina khanba candidate ta Akhang Yaodana bot Thadabiyu Haina Thoubal Apunba loop talgi publicity secretary S Amarjit na phongdokre wafam asi ngarang talgi office ta pangthokpa meeting da lokhiba warep ki matung ina phongdokhibani mahak na makha taraduna 15 suba lok sabha election pangthoknaba matam leplak laba asina maramoiraga Thoubal Apunba loop talga khudchamna na chatminariba club sing amadi maira paibi loop singna koliba mafam pumbada bot kamari leindana paisa yenba chakcha hijana ba namfu hafu tawduna lana bot khomba amasung thadana ba hotnabana chingba thauram sing pangthoktana ba amadi hairiba thauram sing asi khudaktagi athingba thamle haiki Object Manipur ki tandu leita do film sibo apung phana isu sig mai leina wa ngang bang gadaba miham gi hu khana thabuk to bang gadaba adugumba afoba candidate aduda lebak miyamna masagi wakhal mun khanjaduna apama mung the free and the fair election oina masagi apama candidate aduda bot thadabina ba Thoubal apung luk ki mai kai tegi ngun singjari loina na Thoubal apung luk na poliba club kunsa amasung lekai ki mera pa bi sing kupna khanaraba matungda Lakaduri by election as a Marie Lena, Lekai, Sasa Hijana ba, Madi, both Marie Lena, Sayan ba, Loina, voters in the Nampusapu, the Kihanduna, both Homduna, Mokoki Pamba candidate, both Hadanba, Asigum, Taboxing Asi, Makatana, though Bigano Amasu, Lekai sing the club sing Mera by Bising, Asigum, Taboxing Asi, Thadabiyu, Haina, Apunba, Thoubal Apumba, Makati in all nations.